Hello guys, ngasigi wari sidi taba matamda kitang hanggoy tukatsagadaba dum laba wari ma oy. Ado wari sidi aisu isamaksu khangdri puna paminaraga puna khangminagadoni. Wari se kamaina tawge habadu mayam puna taminarasi mayam puna khangminarasi. 23rd November 2025. Handakta thokiba thawdok ama khakni. Namitchida chahi tara humdoi suraba kaisu khangjadaba angang amani. Mahak magi mayumdagi thoklake yum amada chatnaba. Magi mamanabiga sanarunaba haidan. अदुबु मयुमदगी थोखिबदुगी अमुक खन्ना हाला अरोय हाबदि खंजरमदि महाक सेफ ओयना खंजब मफम अदुदा चंगुरगा मफम अदुना हेना साथीबा म ओयरकनी हाबा खल्लुदि अदुगा हेना नुंगाइत्रिबदि माबु हालिदो अतोप लमलानबा सखंगदबा अमनसु नते पंजाब की परास स्टेट जलंधर हारिबा टाइपिकल मिडिल क्लास फैमिली सिंगना लैबा जगा अमखकनी मफम अदुदा लैबा मियोय सिंगना अमन अमबु लोइना खंगनय अंगांग सिंगसु पेन मपान थोक्तुना सानि थाजनबगी चांगदा मफम अदुदा थोंग सोलोलगा थंबगी मथौ तारमदि असिगुंबा मफम सिदा चही तरा हुमदोय सुरबी अंगांग से पोकलम्मेब क्लास काबत ngairमेब मासे मासु इचम चमना हिंगलमी अयुक्ता स्कूल चटपा हलागा होमवर्क तोथोकपा नुंगदिल नुंगधांग वाइरमदा ममानबी सिंगा सानबसिना मागी मथौनेब मागी मरुसेसु थंगना अदुम लेमिनी फजना इमुंगदौना लोइने हेबा तारे फेस्टिवल अमा लाकपदा पुन्ना सेलिब्रेट तौमिनरी नेब हाइबदि अदुगे मतिक थाजने हेबा तारे लुना खनै हाइबनि अदुबु वारी खुदिंगदा टर्निंग पॉइंट अमदि अदुम लेगनी अदुना वारी सिगी टर्निंग पॉइंट टी 23rd November दा लाखिबनि हरमिंदर से मागी चही 48 सुए सोर्सेस खरदि मासा चही 45 सुरे हाइना सुपल्ले प्राइवेट स्कूल अमगी बस ड्राइवर अमनी सरफेस लेवल दा महाक्सी इचम चंबा मियोइनी पारास स्टेट लेबनी मासु लोइनना विक्टिम ओइगदौरी विसिगा हेक थंगनसु लैये मागी मचानुपी अमदी अंगांग असिगा पिकलिंगाइदगी लोइनरे तिनरे हौमिन कामिनरखिबनी हरमिंदरबु मयामना हैप्पी हारगसु खंगनय ताबदा हराउ नुंगाइना लैगदब मसक तो माले अदुबु नुमितुदा महाकना तौख्रिबा थबक्तुदी मदुगी तायोनब ngakta oigadoini victim dugi yumda mahakna chathok chasin adumsu tawe family friend oina fajana loinarabani angang aduna mangonda kaka haina su kawi hariba mingau sisu mangonda respect utpa amadi thajaba thambagi kauribani asumna icham chamba nungsiba relationship asida adumaina chamna lerambadagi haibadare thoklakadoriba crime adudi yamna disturbing oidoini मैम ताबदम होगनी खले केस की वारीद नत्तबीद वफम तारगदी क्राइम पाब मियोयसिंगी मरुओइना विक्टिम की फैमिली नत्रगना विक्टिम की मियोय अमा हेक्तग नक्सिननब होटनये मरमदी मखोइदा चिंगनबा थमदनबा हाइदन अदुमना हरमिंदरनसु चही कया अमा मांगहनकी इमुंगदुगी थाजबा मांगदनबा हाइदन अदुमना नोंगमदी चही कया चंगना थाजनबा ओखैगी होनरबा मतुंगदा हाइबा तारे थाजनबा होनरबा मतुंगदा इमुंगदुदा थाजरे हायरबा मतमददी यामना फत्तबा रोमदा थाजबदुगी चांस लौरखिबनी 23rd November Saturday नुमिनी पुंग मरी तारे नुंगदिनगिनी अंगांग नुपी मचादो मागी मरुपका साननबा हायदन चटकी ममादसु नाकंद सानबा चटलुगे हैरमी मदुगी चटलुगे हायबा वाहिदुना मचागी अरोयबा वाहि ओइगनी हायबसु ममाना खलुदबनी नुमितो ममानसु चटकनु हायदना खामनुदी करिगिसु खामुनी अदुमना पिसक पिकलिंगाइदगी तौरगा लाअबनी ममानबी लेरिनी अदुसु हेक थंगना अदुना अहेनबा फतबा खनिंगाइ सु दरकार तादी फतबा खनिंगाइ लैतबनीना खामुदबनी हाबा तारे दुबु पुंग मरीगा मिनिट मंगा चटप मतमदा सीसीटीवी फुटेज ता मूवमेंट अमा उबा फंगलमकी मदुदा अंगांग नुपी मचादो युमदुदा चटखिबा उरम्मी मदुना कोना क्रूशियल एविडेंस अमसु ओइरकी इन्वेस्टिगेशन दा नुपीदु हरमिंदरगी युम मपानदा लेपा उइ मागी खोंगुप नानथोकपा सेमजलगा अमुक युमदुदा चंखिबा उइ मदुनसु महाक हिंगलिंगाइगी अरोइबा वीडियो ओइरमकी नुमितो हरमिंदर मतोंता युमदुदा लेरमनी मागी नुपी अमर मचादी लुधियानादा चटखिरमनी नुमितो अदुसु कोइंसिडेंस ओइरमबा याय नटकना ऑलरेडी प्लान तौबा ओइरमबसु याय मदुमता सिंगना खंगद्रे हौजिक फाउगिदी मदुमकी पाउदी लेत्रि अंगांग अदुना युम मदुदा चंगअगा मागी मरुपतुगी मतांगदा हंकी मदुदा हरमिंदरना खुमलकी इचानुपी ngasidi yumda leite chathokibani haidana adumaina khumlami matam si phauda karimta tawromdi normal oiri
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯒꯦ ꯇꯧꯕꯒ ꯍꯔꯃꯤꯟꯗꯔꯅ ꯑꯉꯥꯡꯗꯨꯒꯤ ꯂꯝꯕꯤꯗꯣ ꯊꯠꯈꯤ ꯑꯗꯨꯒ ꯆꯍꯤ 16ꯗ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯑꯗꯨꯗ ꯐꯤꯖꯤꯀꯦꯂꯤ ꯑꯦꯁꯣꯜꯠ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯥꯅꯁꯨ ꯃꯁꯥꯗꯣ ꯀꯟꯖꯅꯕ ꯍꯥꯏꯗꯅ ꯑꯔꯣꯏꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯀꯥ ꯍꯥꯏꯗꯅ ꯀꯧꯖꯔꯤꯕ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤ ꯀꯤꯕ ꯄꯥꯈꯠꯄ ꯌꯥꯎꯅ ꯅꯥꯟꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯛꯈꯤ ꯏꯃꯦꯖꯤꯟ ꯇꯧꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯗꯨꯅ ꯐꯥꯎꯔꯝꯒꯗꯕ ꯑꯀꯤꯕꯗꯣ ꯑꯗꯨꯕꯨ ꯍꯔꯃꯤꯟꯗꯔꯗꯤ ꯑꯍꯟꯅꯤ ꯃꯁꯥ ꯆꯥꯎꯏ ꯀꯜꯂꯤ ꯑꯉꯥꯡ ꯑꯗꯨꯒ ꯌꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯋꯥꯌꯔ ꯑꯃ ꯂꯧꯈꯠꯂꯒ ꯉꯛꯇ ꯌꯦꯠꯇꯨꯅ ꯈꯧꯔꯤ ꯍꯥꯠꯄ ꯍꯧꯈꯤ ꯍꯥꯏꯗꯤ ꯈꯧꯔꯤ ꯃꯦꯠꯄ ꯍꯧꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗꯁꯨ ꯋꯥꯐꯝꯗꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯌꯥꯎꯏ ꯃꯃꯤ ꯐꯖꯅ ꯇꯥꯏ ꯂꯣꯏꯅꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠꯁꯨ ꯊꯦꯡꯅꯈꯤꯕꯅꯤ ꯃꯦꯗꯤꯀꯦꯜ ꯏꯚꯤꯗꯦꯟꯁꯅꯁꯨ ꯁ꯭ꯇ꯭ꯔꯦꯡꯒꯨꯂꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯇꯕꯅꯤ ꯍꯥꯏꯗꯅ ꯌꯥꯎꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯥꯏꯅꯦꯜ ꯀꯟꯐꯔꯃꯦꯁꯟꯒꯤꯗꯃꯛꯇ ꯔꯤꯄꯣꯔꯠ ꯉꯥꯏꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯀꯀꯥ ꯀꯀꯥ ꯍꯥꯏꯗꯅ ꯀꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯇꯝꯊꯤꯕ ꯅꯦꯆꯔꯗꯨ ꯆꯂꯝꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯤ ꯊꯥꯖꯕ ꯄꯨꯝꯕ ꯑꯃꯨꯛꯇ ꯃꯥꯡꯕꯁꯨ ꯊꯣꯛꯄ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6ꯗ ꯚꯤꯛꯇꯤꯝꯒꯤ ꯃꯃꯥꯗꯨ ꯍꯥꯏꯐꯦꯠ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯝꯈꯤ ꯀꯩꯅꯣꯝꯗꯤ ꯏꯁꯣꯏ ꯁꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯆꯥꯗꯨ ꯄꯨꯡ 2 ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕꯗ ꯆꯠꯇꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯨꯏꯕ ꯃꯥꯅ ꯍꯔꯃꯤꯟꯗꯔꯅ ꯍꯪꯂꯛꯈꯤꯕꯅꯤ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯃꯆꯥꯗꯤ ꯍꯥꯏꯗꯅ ꯍꯪꯕ ꯃꯇꯝꯗ ꯍꯔꯃꯤꯟꯗꯔꯅ ꯌꯥꯝ ꯀꯩꯁꯨꯝ ꯇꯧꯗꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯨꯝꯂꯛꯈꯤ ꯃꯥꯗꯤ ꯉꯁꯤꯒꯤ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯃꯥꯅ ꯈꯨꯝꯗꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯣꯂꯣꯖꯤꯗꯣ ꯈꯪꯕ ꯉꯝꯃꯝꯃꯦꯕ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯉꯥꯡ ꯑꯃꯕꯨ ꯐꯥꯗꯨꯅ ꯍꯥꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯦꯕ ꯕꯣꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯚꯤꯛꯇꯤꯝꯒꯤ ꯃꯃꯥꯗ ꯌꯥꯝ ꯍꯩꯁꯤꯡꯅ ꯉꯁꯤꯒꯤ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯈꯨꯝꯂꯤꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯃꯃꯥꯅ ꯆꯤꯡꯅꯕ ꯈꯤꯇꯪ ꯄꯣꯛꯂꯝꯈꯤ ꯑꯗꯨꯅ ꯊꯪꯅꯕꯗ ꯂꯩꯕꯁꯤꯡꯅ ꯍꯥꯏꯔꯝꯈꯤ ꯑꯉꯥꯡꯗꯨ ꯍꯔꯃꯤꯟꯗꯔ ꯍꯣꯏꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯄꯨꯡ ꯀꯌꯥꯅꯣꯃ ꯁꯨꯔꯦ ꯍꯜꯂꯛꯇꯕ ꯍꯪꯉꯨꯔꯒꯁꯨ ꯂꯥꯛꯇꯦ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯝꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯈꯤ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯅ ꯑꯅꯛꯄ ꯖꯒꯥꯁꯤꯡꯗ ꯂꯣꯏꯅ ꯌꯦꯡꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯁꯨ ꯐꯪꯉꯛꯇ꯭ꯔꯕꯗ ꯀꯣꯟꯅ ꯃꯈꯣꯏ CCTVꯗ ꯆꯦꯛ ꯇꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯈꯤꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ CCTV ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯐꯨꯇꯦꯖ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ ꯃꯗꯨꯗꯗꯤ ꯂꯣꯏꯅ ꯎꯕꯁꯨ ꯐꯪꯗꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯉꯥꯡꯗꯨꯅ ꯍꯔꯃꯤꯟꯗꯔꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗ ꯂꯦꯞꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯈꯤꯕꯗꯣ ꯉꯁꯥꯏ ꯂꯦꯞꯈꯤꯕꯗꯣ ꯎꯔꯦꯕ ꯂꯣꯏꯅꯅ ꯃꯣꯏꯗ ꯆꯪꯈꯤꯕꯁꯨ ꯎꯏꯌꯦꯕ ꯑꯗꯨꯕꯨ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛꯇꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯌꯨꯝꯗꯨꯗ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯦꯕ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯀꯦꯁꯁꯤꯗ ꯄꯨꯂꯤꯁꯀꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯃꯈꯣꯏꯗ ꯐꯨꯇꯦꯖꯇꯨꯁꯨ ꯐꯖꯅ ꯎꯠꯂꯕꯅꯤ ꯑꯉꯥꯡꯗꯨ ꯍꯔꯃꯤꯟꯗꯔ ꯍꯣꯏꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇꯨꯅ ꯌꯨꯝꯗꯨꯗ ꯆꯪꯉꯨꯔꯒ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯅꯤꯠ ꯑꯃꯐꯥꯎ ꯐꯥꯗꯦꯕ ꯉꯥꯏꯍꯥꯛ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯑꯦꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤ ꯃꯅꯨꯡꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯉꯥꯡꯗꯨ ꯌꯨꯝꯁꯤꯗ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯤ ꯇꯥꯛꯄꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯍꯤ 16ꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯍꯛꯆꯥꯡ ꯍꯔꯃꯤꯟꯗꯔꯒꯤ ꯕꯥꯠꯔꯨꯝꯗ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯩꯁꯤꯡꯂꯦ ꯍꯥꯏꯅ ꯈꯟꯂꯤꯕ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯉꯥꯡ ꯑꯗꯨ ꯐꯥꯎꯕꯗ ꯊꯤꯕ ꯐꯪꯗꯦꯕ ꯒꯗꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯆꯦꯛꯁꯤꯟꯗꯕ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯨꯡꯗꯨꯗꯤ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅꯗꯤ ꯌꯥꯝ ꯐꯖꯅ ꯎꯔꯤꯅꯦꯕ ꯑꯉꯥꯡꯗꯨ ꯊꯣꯛꯂꯛꯇ꯭ꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯅ ꯃꯔꯩ ꯆꯥꯛꯀ꯭ꯔꯤ ꯆꯠꯊꯕꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9-10ꯃꯨꯛ ꯇꯥꯁꯟꯈ꯭ꯔꯦꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯗꯨꯗ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯕꯁꯤꯡꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯣꯏꯕ ꯑꯍꯩ-ꯑꯁꯤꯡ ꯅꯈꯣꯏꯅ ꯊꯤꯕ ꯐꯪꯗꯕꯗꯣ ꯑꯩꯈꯣꯏꯅ ꯊꯤꯔꯒ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯃꯤꯟꯗꯔꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯧꯔꯝꯈꯤ ꯀꯥꯆꯤꯟ ꯈꯨꯗꯤꯡ ꯊꯤꯈꯤ ꯀꯥ ꯈꯨꯗꯤꯡ ꯊꯤꯈꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯕꯥꯠꯔꯨꯝꯗ ꯑꯉꯥꯡꯗꯨ ꯐꯪꯈꯤꯕꯅꯤ ꯃꯤ ꯑꯃꯒꯨꯝꯅ ꯅꯠꯇꯕ ꯄꯣꯠ ꯑꯃꯒꯨꯝꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯅꯨꯡꯉꯥꯏꯕꯁꯨ ꯍꯧꯅꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯃꯥ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯅꯨꯡꯊꯤꯜꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯍꯛꯆꯥꯡꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯤꯕ ꯑꯗꯨꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯃꯃꯥꯗꯨꯅ ꯍꯔꯃꯤꯟꯗꯔꯕꯨ ꯆꯤꯡꯅꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯊꯤꯅ ꯐꯨꯈꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯇꯅ ꯊꯥꯖꯤꯟꯈꯤ ꯃꯤꯌꯥꯝꯗꯨꯗꯤ ꯁꯥꯎꯕꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯃꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯅꯤꯡꯉꯕꯅꯦꯕ ꯁꯣꯁꯥꯏꯇꯤꯗꯨꯒꯤ ꯃꯆꯥ ꯑꯃꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯥꯏꯗꯅ ꯍꯔꯃꯤꯟꯗꯔ ꯇꯝꯊꯤꯅ ꯁꯣꯛꯈꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯐꯥꯎꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯕꯅꯦꯕ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯐꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯏ ꯊꯣꯛꯏ ꯃꯃꯥꯡꯗ ꯑꯉꯥꯡꯗꯨ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯕ
पुलिसतुना हरमिंदरदुबु अमुक कल्लिबा हाइदना मियामदुना नमदुना पुथोखिबनी माबु हॉस्पिटल दे एडमिट तौखि साथीना सोए अदुबु महाकना सोकलिदुनदी हेनबा नत्ते विक्टिम अदुगी इमुंगदा ओइरमगदबा फंगनमगदबा चैथेंगदुना सरुक कयानोमा हेलिबनीबा चामा चामा हेलिबनीबा मथंगी नुमित 24 नवंबर ददी मयामदु खोइराम खोसाउनबा हौरमी सोशल मीडिया दसु केस वायरल होइखि न्यूज़ चैनल कयादा यावरखि पुलिसता प्रेशर कया अमा लाखि मखोइगी नेग्लिजेंस तुगी मथांगदा मरुओइना ममांगदा ऑफिसर अमा लाखिबा महाक्सु सस्पेंड तौ हाइदना प्रेशर पिखि सस्पेंड तौखिदे डायरेक्टली डिसमिस तौखि कैंडल लाइट मार्च सिनखि मरुओइना नुपी अमदि अंगांगना 25 नवंबर दा हरमिंदर हॉस्पिटल तुगी डिस्चार्ज तौखि अदुगा डायरेक्ट कोर्ट रूम दा बुथोरखिबनी मागी हक्चांग मो बीटिंग ना मरम ओइरगा अदुगी मतिक सोखिबा पाकना फबदी ओइद्री अदुबु लीगल प्रोसेस दी लेपते चथबा मसे अफब मसु ओइ पुलिस ना 10 days रिमांड नीखि एविडेंस खोंगतनबा क्राइम सीन रिकवरी तौदना फजना वाहंग चथनबा हाइदना पुमनमक्सिना अमा ओइरगा मखोय मयामगी वाखलददी नुपा सिबगी चैराक फंगलु हाइरी मयामगी वाखलददी करी मोट लई करी चैराक पीरगा पक्षगनी मखोयगुम मियोसि कैसुसु खंगजदरबा चही तराहुंदोइदा ngairiba angang aduda चथरीबसे महाना चथरीबा थौंगसे असुके मातिक तम थिनिंगाय ओइबा तुकचनिंगाय ओइबा मनी हाइदना आई खल्ले अदना सिगुम्बा मिसिदी अखोगी सोसाइटी सिदा मालेम सिदा लेरगा लुमनबनी अना सिगुम्बा मिसिदी दोक्लों हातोकिबना फैयन खल्ले एगी मोतदी लोबुदी लई अदुबु मसागे मोपतुदा हाइबा तारे पुलबे हातोकिब चेराक पीदना कानारोइबा चेराक पीगनी चैराक पीरगा याय याय खंगदना अतैसु चैराक पीरगा याय याय खनबा अंगावबा मी कयादी थोलक्तुना तौखिबसु यायबा सुंबा फतबा थबकसे अदुना यारे मखैदि सुंबा थबकसे थोक्तनबा तौरुदिबा मीदो हातोखिबा नत्रगना मतुंग मनाव अतोप्पा मीवै सिंगना तमदनबा करंबा चैराक पीरगादी फगनी हाइबने चिंगबदो खनबा फै हाइबसे आई मयामगी हमदा थमजगे अदुगा सिगुमलाबा थौदोक्सि मतुंगदसु थोक्तबसु ओइसनु मालेमगी मफम खुदिमक्ता असिगुमलबा वारी से अखोइने अखोइगी चैनल हापचब मतमदा कनागुम्बा मतिंग हमदा सोखदबा अमदि कनागुम्बा मतिंग हमदा लाना खनबगी वखलोंदा हापचब हमदा लेजदे सोइखिबा लानखिबा यावरगसु मयामनु सुलु सोइदना ngakpigani हाइबगी थाजबदो मयामगी हमदा थमजरी असिगुमलबा नुंगाइ नुंगाइबा इंटरेस्टिंग ओइबा वारी कया अमा क्राइम सीन अदुदगी क्राइम स्टोरी कया अमा ताबिनिंग लेबा थारगसु अखोइगी चैनल से चंगबिरक्तुना वारी अनौनौब दखलकपा ngaiduna लेबियु हाबसि मयामगी हमदा थमजगे दोगा ngasiगी वारी से मथांगसिदा लोइसनजरगे मथांगी वारी दमु मयाम पुना थेंगनारसि एफारे